ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯕ ꯈꯨꯡꯒꯪ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ ꯕ꯭ꯔꯖꯂꯥꯜ ꯑꯗꯨ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯑꯣꯏꯔꯤꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯕ꯭ꯔꯖꯂꯥꯜꯅ ꯂꯥꯛꯄ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯍꯅꯨꯕ ꯑꯗꯣ ꯌꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯁꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯜ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯥꯏꯕ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯨꯃꯥꯡꯒꯤ ꯃꯆꯤ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯜꯅ ꯑꯣꯖꯥꯅꯁꯨ ꯉꯁꯥꯏ ꯇꯥꯛꯄꯤꯈ꯭ꯔꯦ ꯑꯩꯅ ꯌꯨꯝ ꯌꯧꯕꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯃꯤꯁꯤꯡꯅ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅꯃꯛ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯇꯥꯎꯖꯤꯔꯦꯝꯕꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯕꯨ ꯊꯦꯡꯅꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ ꯇꯥꯎꯖꯤꯔꯦꯝꯕ ꯍꯥꯏꯕꯁꯦ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯑꯣꯏꯗ꯭ꯔꯕꯅꯤ ꯃꯍꯥꯛꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯉꯁꯤꯗꯒꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯍꯥꯛꯅ ꯈꯨꯟꯇꯥꯛ ꯂꯥꯟ ꯆꯦꯟꯒꯗꯧꯔꯤ ꯃꯗꯨ ꯅꯍꯥꯛꯅ ꯊꯤꯡꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯣꯖꯥ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯕꯅꯤನ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯊꯤꯡꯒꯅꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯊꯕꯛ ꯑꯗꯨꯒꯤꯗꯤ ꯑꯁꯨꯝꯅ ꯊꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯗꯨ ꯈꯪꯖꯕꯒꯤ ꯋꯥꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯣꯔꯦꯟ ꯀꯔꯤ ꯇꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯊꯣꯛꯂꯕꯒꯤ ꯇꯨꯡꯗ ꯑꯩꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯟꯖꯒꯦ ꯑꯣꯖꯥ ꯑꯩ ꯂꯣꯏꯅꯃꯛ ꯈꯪꯏ ꯅꯍꯥꯛꯁꯨ ꯇꯥꯎꯖꯤꯔꯦꯝꯕꯕꯨ ꯊꯦꯡꯅꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯇꯥꯎꯖꯤꯔꯦꯝꯕꯗꯤ ꯁꯤꯡꯅꯕ ꯑꯃꯗꯤ ꯃꯁꯥꯗ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ ꯁꯤꯔꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯪꯗꯤ ꯃꯗꯨ ꯈꯔ ꯆꯦꯛꯁꯤꯜꯂꯨ ꯅꯁꯥ ꯀꯟꯖꯅꯕ ꯍꯥꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯑꯣꯖꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤꯅꯦ ꯃꯔꯝꯗꯤ ꯅꯈꯣꯏꯒꯨꯝꯕ ꯑꯃ ꯃꯥꯡꯖꯈꯤꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏꯅꯤ ꯑꯩꯈꯣꯏꯗꯁꯨ ꯌꯥꯝꯅ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯊꯕꯛ ꯑꯁꯤꯗ ꯅꯍꯥꯛꯅ ꯃꯥꯏꯊꯤꯔꯕꯁꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯀꯠꯇꯨꯅ ꯊꯦꯡꯅꯔꯣꯏꯗꯕꯅꯤ ꯃꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯆꯪꯖꯒꯗꯕꯅꯤ ꯑꯗꯨꯒ ꯇꯥꯟꯖꯥ ꯍꯦꯛ ꯐꯪꯕꯒ ꯃꯍꯥꯛꯄꯨ ꯅꯪꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ ꯍꯣꯏ ꯑꯣꯖꯥ ꯑꯩ ꯈꯪꯖꯔꯤ ꯑꯣꯖꯥꯅ ꯍꯥꯏꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯚꯥꯞ ꯇꯥꯖꯔꯤ ꯑꯩꯅ ꯃꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯈ꯭ꯔꯕꯒꯤ ꯇꯨꯡꯗ ꯑꯐꯥꯎꯕ ꯍꯩꯔꯕ ꯃꯥꯏꯕ ꯀꯌꯥ ꯑꯃꯨꯛ ꯇꯅꯗꯨꯅ ꯃꯉꯣꯟꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯧꯁꯤꯅꯤꯅꯦ ꯑꯣꯖꯥ ꯃꯥꯅꯤ ꯃꯗꯨꯃꯛꯅꯤ ꯑꯩꯅ ꯅꯉꯣꯟꯗ ꯈꯪꯍꯟꯅꯤꯡꯉꯤꯕꯁꯤ ꯍꯣꯏ ꯑꯣꯖꯥ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯨꯈꯤꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯃꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯄ ꯌꯥꯕꯒꯦ ꯍꯥꯏꯕꯗꯨ ꯑꯃꯨꯛꯇ ꯑꯩ ꯁꯤꯟꯖꯔꯨꯈꯤꯒꯦ ꯐꯔꯦ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ ꯑꯗꯨꯅ ꯅꯪꯁꯨ ꯍꯜꯋꯥꯏꯖꯔꯣ ꯍꯥꯏ ꯑꯗꯨꯒ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯅ ꯑꯋꯥꯕ ꯇꯥꯗꯅꯕ ꯅꯪꯅ ꯈꯔ ꯁꯤꯜꯂꯨꯀꯣ ꯍꯣꯏ ꯑꯣꯖꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯃꯍꯥꯛ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕ ꯃꯍꯥꯛ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯒꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯄꯨꯈ꯭ꯔꯤꯗꯒꯤ ꯂꯩꯈꯣꯝ ꯂꯩꯇꯥꯟ ꯈꯔ ꯄꯦꯛꯂꯤ ꯑꯗꯨꯗꯨꯒ ꯁꯥꯡꯗ꯭ꯔꯣꯡ ꯁꯥꯡꯕ ꯂꯤꯟ ꯑꯃ ꯃꯍꯥꯛꯅ ꯁꯦꯝꯂꯤ ꯂꯩꯕꯥꯛꯅ ꯁꯦꯝꯂꯕ ꯂꯤꯟ ꯑꯗꯣ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯕ ꯄꯣꯛꯏ ꯃꯨꯁꯤꯟ ꯃꯨꯏ ꯑꯗꯨꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯂꯪ ꯂꯪꯅ ꯃꯍꯥꯛꯅ ꯃꯥꯔꯕꯜꯅ ꯄꯥꯜꯂꯤ ꯍꯥꯏꯔꯤꯕ ꯂꯤꯟ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯏ ꯃꯍꯥꯛꯅ ꯆꯥꯎꯕꯒꯤ ꯆꯥꯡ ꯑꯁꯤ ꯄꯥꯝꯕꯣꯃꯨꯛ ꯆꯥꯎꯏ ꯑꯗꯨꯒ ꯂꯝ ꯑꯅꯤꯔꯣꯝ ꯁꯥꯡꯏ ꯃꯨꯁꯤꯟ ꯃꯨꯅ ꯃꯔꯩ ꯇꯥꯔꯕ ꯌꯦꯡꯕꯗ ꯀꯤꯔꯕ ꯂꯤꯟ ꯑꯗꯣ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕꯅ ꯁꯥꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛꯅ ꯀꯣꯟꯁꯤꯟꯗꯨꯅ ꯃꯐꯝ ꯆꯥꯅ ꯖꯒꯥ ꯑꯃꯗ ꯐꯝꯍꯟꯗꯨꯅ ꯊꯝꯃꯤ ꯑꯁꯨꯝꯅ ꯊꯧꯔꯥꯡ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯇꯥꯎꯖꯤꯔꯦꯝꯕ ꯄꯣꯠ ꯆꯩ ꯈꯔ ꯁꯤꯜ ꯂꯥꯡꯗꯨꯅ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯗꯨ ꯄꯨꯡ 9 ꯇꯥꯔꯛꯂꯤ ꯇꯥꯎꯖꯤꯔꯦꯝꯕ ꯃꯅꯤꯡ ꯑꯗꯨꯗ ꯄꯔꯞ ꯊꯣꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯆꯤꯟꯗ ꯂꯩꯋꯥ ꯈꯔ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯈꯨꯕꯥꯛ ꯄꯨꯔꯣꯛ ꯈꯨꯈꯤ ꯑꯗꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯀꯤ ꯑꯀꯣꯏꯕꯗ ꯉꯧꯔꯕ ꯂꯩꯆꯤꯟꯅ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯟꯈ꯭ꯔꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯃꯠꯇ ꯀꯅꯥꯝꯇꯅ ꯎꯔꯔꯣꯏꯗꯕ ꯃꯑꯣꯡꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯐꯝꯊꯈ꯭ꯔꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤꯒꯤ ꯂꯩꯈꯣꯝꯅ ꯁꯦꯝꯈꯤꯕ ꯂꯤꯟ ꯑꯗꯣ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯊꯋꯥꯏ ꯍꯥꯞꯂꯤ ꯂꯤꯟ ꯑꯗꯨꯅ ꯍꯦꯛ ꯍꯤꯡꯒꯠꯂꯛꯄꯒ ꯌꯥꯝꯅ ꯍꯧꯅ ꯈꯣꯡꯂꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃꯕꯨ ꯈꯦꯀꯥꯏꯔꯒ ꯌꯥꯝꯅ ꯌꯥꯛꯅ ꯉꯪꯗꯨꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯗ
ꯇꯥꯎꯗ꯭ꯔꯤꯔꯦꯝꯕ ꯃꯁꯥ ꯐꯥꯎꯕ ꯆꯤꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯕ ꯄꯣꯛꯏ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯗꯨꯅ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯥꯞꯈ꯭ꯔꯕ ꯂꯤꯜ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯅꯅꯕ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯤ ꯍꯩ ꯇꯥꯡꯖꯂꯤꯜ ꯅꯍꯥꯛ ꯑꯁꯦ ꯑꯩꯍꯥꯛꯅ ꯊꯋꯥꯏ ꯍꯥꯞꯂꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯏꯟꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨ ꯑꯩꯅ ꯃꯆꯣꯏ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯤꯜ ꯑꯗꯨꯅ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯒꯦ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯇꯥꯡꯖꯂꯤꯜ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯆꯠꯂꯨ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟ ꯃꯌꯥꯝ ꯑꯁꯤ ꯁꯤꯛꯇꯨꯅ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯑꯗꯨꯗꯨꯒ ꯅꯍꯥꯛ ꯇꯟꯅ ꯑꯃꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯀꯗꯕꯅꯤꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯁꯦꯝꯈ꯭ꯔꯕ ꯂꯤꯜ ꯑꯗꯨꯗ ꯌꯥꯊꯪ ꯄꯤꯔꯕꯒꯤ ꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯂꯤꯜ ꯑꯗꯣ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈ꯭ꯔꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯃꯍꯥꯛꯁꯨ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯇꯨꯝꯗꯕꯤꯗ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯍꯨꯏꯁꯤꯡ ꯑꯗꯣ ꯂꯥꯛꯅ ꯈꯣꯡꯕ ꯍꯧꯔꯛꯂꯤ ꯑꯁꯨꯝꯅ ꯍꯨꯏꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯍꯨꯝ ꯈꯔꯗꯤ ꯂꯥꯛꯄ ꯃꯥꯜꯂꯤꯗ ꯑꯩꯕꯨ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯔꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯎꯗꯦ ꯑꯗꯨꯒ ꯇꯤꯃꯨ ꯂꯥꯏꯃꯨꯒꯤ ꯁꯥꯎꯍꯨꯝꯁꯨ ꯑꯃꯠꯇ ꯐꯪꯗꯦ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯀꯔꯤꯝꯇꯗꯤ ꯇꯧꯗꯦꯗ ꯍꯨꯏꯁꯤꯡ ꯑꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯁꯨꯃꯥꯡ ꯊꯤꯂꯣꯡꯗ ꯊꯣꯡꯒꯥꯜꯗ ꯃꯤ ꯂꯥꯛꯄꯅꯔꯥ ꯃꯇꯝꯁꯤꯁꯨ ꯄꯨꯡ 7ꯃꯨꯛꯇꯃꯛ ꯇꯥꯕꯗ ꯉꯥꯏꯔꯤ ꯆꯥꯛꯈꯨꯝꯗꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯅ ꯀꯔꯥꯏꯒꯤ ꯐꯤꯕꯝ ꯌꯧꯔꯕ ꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯆꯥꯛꯁꯪ ꯑꯗꯨꯗ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯤ ꯎꯏꯔꯗꯨꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯂꯤ ꯃꯗꯨ ꯎꯕꯗ ꯕ꯭ꯔꯖꯂꯥꯜꯅ ꯍꯩꯃꯥ ꯅꯪꯗꯤ ꯆꯥꯛ ꯊꯣꯡꯂꯣ ꯍꯥꯏꯔꯒ ꯎꯏꯗꯨꯅ ꯑꯗꯨꯝ ꯂꯩꯊꯣꯛꯂꯕ꯭ꯔꯣ ꯁꯦ ꯀꯗꯥꯏ ꯃꯇꯥꯡ ꯌꯧꯔꯦ ꯑꯩ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯒꯦꯁꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯆꯥꯛꯇꯤ ꯂꯣꯏꯔꯕꯅꯤ ꯊꯤꯒꯗꯕꯗ ꯉꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯆꯥꯛ ꯑꯗꯣ ꯊꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯨꯈꯝ ꯇꯦꯡꯕ ꯍꯧꯈ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩꯗ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯈꯔ ꯇꯥꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯖꯂꯥꯜ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯂꯣꯝꯗ ꯐ꯭ꯔꯞ ꯆꯦꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄꯗꯒꯤꯗꯤ ꯌꯨꯝꯊꯪꯅꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯁꯟ ꯁꯤꯔꯝꯕꯒꯤ ꯀꯞ ꯂꯥꯎꯔꯤꯕꯗꯣ ꯃꯍꯥꯛꯁꯨ ꯇꯥꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯁꯜ ꯁꯤꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯆꯦꯟꯁꯤꯟꯗꯨꯅ ꯁꯜ ꯑꯗꯨꯕꯨ ꯌꯦꯡꯉꯤ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯜ ꯑꯗꯣ ꯃꯨꯁꯤꯟ ꯃꯨꯟꯅ ꯁꯤꯔꯒ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯒꯤꯁꯨ ꯑꯃꯨꯕ ꯃꯩꯈꯨ ꯃꯌꯥꯝ ꯑꯃ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯗꯨ ꯎꯕꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯈꯜꯂꯤ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯜ ꯃꯩ ꯍꯧꯅ ꯁꯥꯎꯈ꯭ꯔꯤ ꯃꯤꯑꯣꯏꯕꯗ ꯑꯣꯠ ꯂꯩꯕꯗ ꯅꯠꯇꯅ ꯁꯥ ꯉꯥ ꯐꯥꯎꯕ ꯑꯁꯨꯝꯅ ꯍꯜꯂꯛꯄꯁꯤꯗꯤ ꯌꯥꯅꯤꯡꯗꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯍꯥꯛ ꯈꯨꯜ ꯑꯁꯤꯗ ꯍꯩꯔꯕ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯀꯧꯕ ꯑꯩꯁꯨ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯈꯪꯍꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯌꯨꯝꯂꯣꯝꯗ ꯄꯔꯞ ꯍꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤꯒꯤꯅꯣ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯤꯁꯤꯡꯅ ꯀꯞꯅ ꯍꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯜꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯣꯏꯕ ꯁꯟ ꯁꯤꯔꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯕ꯭ꯔꯖꯂꯥꯜꯒꯤ ꯅꯨꯄꯤꯅ ꯀꯃꯥꯏ ꯁꯤꯔꯤꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯏ ꯑꯗꯨꯕꯨ ꯕ꯭ꯔꯖꯂꯥꯜ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯕ ꯁꯣꯔꯤ ꯑꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯅꯤꯡꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯊꯥꯞꯇꯛꯅ ꯍꯧꯔꯤꯕ ꯄꯤꯛꯇꯛ ꯇꯧꯕ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯄꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯩꯀ꯭ꯔꯦꯡ ꯄꯥꯝꯕꯤ ꯑꯗꯣ ꯇꯞꯅ ꯌꯥꯟꯊꯠꯂꯤ ꯃꯁꯥ ꯑꯃ ꯀꯛꯊꯠꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯄꯔꯞ ꯂꯥꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯃꯆꯤꯟ ꯇꯨꯞꯅ ꯏꯠꯂꯤ ꯀꯥꯞ 2 ꯁꯥꯡꯅ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯍꯩꯀ꯭ꯔꯦꯡꯒꯤ ꯃꯁꯥ ꯃꯆꯥ ꯑꯗꯨꯗ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯒ ꯃꯍꯥꯛꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯆꯛ ꯂꯥꯎꯅ ꯌꯨꯡꯁꯤꯜꯂꯤ ꯑꯁꯨꯝꯅ ꯍꯩꯀ꯭ꯔꯦꯡꯒꯤ ꯃꯆꯤꯟ ꯇꯨꯝꯅ ꯏꯠꯂꯕ ꯃꯁꯥ ꯃꯆꯥ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯍꯦꯛ ꯌꯨꯡꯕꯒ ꯑꯁꯣꯝꯗ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗꯣ ꯃꯍꯥꯛꯀꯤ ꯈꯨꯕꯥꯛꯇ ꯀꯔꯤꯒꯨꯝꯕ ꯄꯠꯇꯨꯝ ꯑꯃꯅ ꯊꯤꯜꯂꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯤ ꯑꯁꯨꯝꯅ ꯅꯥꯕꯗꯒꯤꯗꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨꯗ ꯈꯨꯕꯥꯛ ꯑꯗꯨꯅ ꯅꯩꯅꯔꯒ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯤꯜ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯈꯨꯕꯥꯛ ꯑꯗꯨꯗ ꯑꯗꯨꯒꯨꯝꯂꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ
ꯆꯩꯕꯤ ꯆꯩꯊꯦꯡ ꯄꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯥꯏꯔꯗꯨꯅ ꯈꯨꯕꯥꯛ ꯑꯗꯨ ꯅꯥꯔꯗꯨꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯣꯏꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯣꯝꯅ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯈꯨꯠꯅ ꯅꯣꯏꯕ ꯑꯃꯗꯤ ꯃꯈꯨꯠ ꯇꯤꯡꯊꯣꯛꯇꯨꯅ ꯃꯈꯨꯠ ꯐꯟꯗꯣꯛꯇꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯁꯣꯜꯂꯒ ꯎꯔꯨ ꯎꯔꯨ ꯎꯪꯕꯗꯨ ꯂꯦꯞꯄꯗꯒꯤꯗꯤ ꯑꯁꯣꯝꯗ ꯁꯟ ꯃꯊꯪ ꯃꯊꯪ ꯆꯤꯛꯇꯨꯅ ꯍꯥꯠꯂꯤꯕ ꯂꯤꯜ ꯑꯗꯣ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯈꯣꯝ ꯑꯣꯟꯒꯦ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯑꯃꯥꯏꯕ ꯑꯃꯅꯅꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯂꯤ꯫ ꯍꯤꯁ, ꯀꯅꯥꯅꯣ ꯁꯤꯗꯤ? ꯌꯦꯡꯕꯗ ꯃꯒꯨꯟ ꯂꯩꯅ ꯎꯏꯗ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯁꯨ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯃꯗꯤ ꯅꯠꯇ꯭ꯔꯦꯁꯦ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯍꯦꯟꯅ ꯃꯒꯨꯟ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯐꯩ, ꯈꯪꯒꯅꯤ ꯅꯪꯁꯨ꯫ ꯆꯩꯕꯤ ꯆꯩꯊꯦꯡ ꯈꯔ ꯄꯤꯔꯒꯦ, ꯈꯥꯡꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯗꯣ ꯅꯪ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕꯒꯤꯗꯃꯛꯇ ꯊꯝꯂꯤꯕ ꯍꯩꯀ꯭ꯔꯨꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯍꯥꯛꯅ ꯍꯩꯀ꯭ꯔꯨ ꯑꯃ ꯂꯧꯈꯠꯂꯤ ꯑꯗꯨꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ꯫ ꯑꯁꯨꯝꯅ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯕꯒꯤ ꯇꯨꯡꯗ ꯍꯩꯀ꯭ꯔꯨ ꯑꯗꯣ ꯃꯍꯥꯛꯅ ꯄꯨꯊꯣꯔꯛꯄ ꯊꯥꯡ ꯑꯗꯨꯒꯤ ꯊꯥꯡꯈꯣꯛꯅ ꯄꯣꯞ ꯄꯣꯞ ꯁꯨꯒꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯍꯩꯀ꯭ꯔꯨ ꯑꯗꯨꯅ ꯄꯣꯞ ꯄꯣꯞ ꯁꯨꯒꯥꯏꯔꯛꯄ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯍꯥꯏꯕꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯒꯤ ꯃꯀꯣꯛ ꯑꯗꯣ ꯁꯨꯒꯥꯏꯗꯨꯅ ꯀꯥꯏꯔꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯄꯥꯏꯁꯤꯟꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯀꯞꯂꯤ꯫ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯁꯟ ꯁꯤꯕꯒꯤ ꯃꯊꯪ ꯃꯊꯪ ꯄꯥꯈꯠ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯀꯩꯗꯧꯅꯔꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯕ꯭ꯔꯖꯂꯥꯜꯒꯤ ꯅꯨꯄꯤꯁꯨ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯜꯅ ꯊꯥꯡ ꯑꯃ ꯑꯃꯗꯤ ꯍꯩꯀ꯭ꯔꯦꯡꯒꯤ ꯃꯆꯤꯟ ꯇꯨꯝꯂꯕ ꯄꯇꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯀꯔꯤꯅꯣꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯈꯜꯂꯤꯕꯅ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯟꯁꯤꯡ ꯑꯁꯦ ꯃꯊꯪ ꯃꯊꯪ ꯍꯥꯠꯂꯤꯕꯅꯤ, ꯃꯥꯏꯕ ꯇꯝꯂꯨꯔꯤꯕ ꯑꯁꯤꯗꯤ ꯂꯩꯀꯥꯏ ꯑꯣꯠꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯗ ꯑꯣꯏꯅ ꯇꯥꯏꯅꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝꯅ ꯐꯨ ꯆꯩꯗꯨꯅ ꯋꯥꯍꯪ ꯍꯪꯕ ꯍꯧꯔꯛꯏ꯫ ꯁꯣꯝꯗꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯍꯩꯀ꯭ꯔꯨ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯁꯨꯒꯥꯏꯔꯛꯄꯒꯤ ꯃꯀꯣꯛꯀ ꯅꯥꯕꯅꯤ꯫ ꯃꯌꯥꯝꯅꯒ ꯃꯊꯪ ꯃꯊꯪ ꯋꯥ ꯍꯪꯗꯨꯅ ꯐꯨꯕ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯄ ꯑꯗꯨꯗ ꯍꯧꯖꯤꯛꯇꯤ ꯕ꯭ꯔꯖꯂꯥꯜ ꯇꯧꯐꯝ ꯈꯪꯗ꯭ꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅꯁꯨ ꯁꯥꯎꯗꯨꯅ ꯃꯈꯨꯠꯇ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯅꯥꯟꯕꯗꯒꯤꯗꯤ ꯃꯀꯣꯛꯇꯣ ꯁꯨꯒꯥꯏꯕꯒꯤ ꯃꯑꯣꯡꯗ ꯅꯥꯔꯝꯕ ꯑꯗꯨ ꯐꯈ꯭ꯔꯤ꯫ ꯃꯌꯥꯝꯅ ꯅꯪꯅ ꯇꯧꯔꯤꯕꯁꯦ ꯀꯔꯤꯅꯣ? ꯂꯥꯏ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯈꯨꯜ ꯑꯁꯤꯗ ꯂꯥꯏ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ? ꯃꯃꯥꯡꯊꯛꯇ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯅꯃꯛ ꯑꯍꯤꯡ ꯑꯃꯗ ꯄꯨꯟꯅ ꯁꯤꯈꯤꯕꯗꯨ ꯅꯍꯥꯛ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯉꯣꯟꯗꯁꯨ ꯐꯨꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯁꯟ ꯃꯊꯪ ꯃꯊꯪ ꯁꯤꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯍꯥꯛꯅꯁꯨ ꯑꯩꯉꯣꯟꯗ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯀꯥꯞꯂꯛꯄꯗꯒꯤ ꯑꯩꯒꯤ ꯀꯣꯛꯇ ꯄꯥꯟꯕꯗꯒꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯦ ꯀꯥꯏꯕꯗꯧꯅ ꯅꯥꯕꯗꯒꯤ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯐꯅꯅꯕ ꯇꯧꯔꯨꯕꯗꯒꯤ ꯏꯁꯥ ꯁꯣꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯝꯁꯤꯜꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯣ ꯃꯌꯥꯝꯅ ꯄꯥꯛ ꯍꯦꯛ ꯊꯥꯖꯧ ꯍꯥꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯔꯝꯗꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯅ ꯃꯃꯥꯡꯊꯛꯇ ꯁꯟ ꯃꯊꯪ ꯃꯊꯪ ꯁꯤꯕꯒꯤ ꯊꯕꯛ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯇ ꯐꯥꯎꯕ ꯇꯧꯈꯤꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯟꯁꯤꯡ ꯃꯊꯪ ꯃꯊꯪ ꯁꯤꯔꯛꯄꯇ ꯅꯠꯇꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯅꯤꯡꯗ ꯊꯣꯛꯇꯨꯅ ꯂꯥꯏ ꯇꯥꯏꯅꯔꯝꯕ ꯑꯗꯨꯗ ꯃꯌꯥꯝꯅ ꯍꯦꯟꯅ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯉꯍꯥꯟ ꯃꯈꯩ ꯇꯧꯗ꯭ꯔꯒ ꯉꯁꯤ ꯇꯧꯏ ꯑꯗꯨꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯅꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯔꯝꯂꯤꯕꯁꯤꯗꯤ ꯅꯍꯥꯛꯅ ꯍꯥꯏꯕ ꯋꯥꯗꯨ ꯊꯥꯖꯗꯦ꯫ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯣ ꯊꯥꯖꯍꯜꯒꯦ ꯍꯥꯏꯔꯕꯗꯤ ꯅꯪꯉꯣꯟꯗ ꯉꯁꯤ ꯇꯧꯔꯛꯂꯤꯕ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯁꯟꯁꯤꯡ ꯃꯊꯪ ꯃꯊꯪ ꯁꯤꯍꯜꯂꯤꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯛꯎ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯂꯨꯒꯦ꯫ ꯃꯍꯥꯛꯄꯨ ꯑꯩꯈꯣꯏꯅ ꯊꯤꯡꯂꯕꯒꯤ ꯇꯨꯡꯗ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯣ ꯅꯪꯅ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯊꯥꯖꯒꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯑꯗꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯁꯤꯗꯤ ꯋꯥ ꯂꯣꯠꯁꯤꯟꯗꯨꯅ ꯀꯥꯟꯅꯔꯨꯕ ꯅꯠꯇꯦ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯍꯥꯏꯗꯣꯛꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯌꯥꯝꯗꯤ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯔꯝꯗꯤ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯑꯃꯥꯏꯕ ꯇꯝꯗꯨꯅ ꯍꯜꯂꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯃꯗꯤ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯂꯩꯀꯥꯏꯁꯤꯗ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯍꯥꯛꯅ ꯂꯩꯇꯥꯏꯅꯕꯤꯗꯨꯅ ꯀꯟꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯗꯨꯒꯨꯝꯂꯕ ꯕꯗꯅꯥꯝ ꯑꯃ ꯄꯤꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯁꯥꯎꯅꯤꯡꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯕ꯭ꯔꯖꯂꯥꯜꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯑꯃꯥꯏꯕ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯒꯤ ꯃꯌꯨꯝꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯂꯨꯒꯦ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ
ꯀꯔꯤꯝꯇ ꯇꯧꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯕꯨ ꯐꯥꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯒꯤ ꯌꯨꯝ ꯇꯝꯅ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯃꯌꯥꯝ ꯍꯧꯗꯨꯅ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯃꯍꯥꯛꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯄꯔꯞ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯄꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯇꯨꯝꯕ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯑꯗꯣ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯗꯨꯅ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯕꯨ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯗꯣ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯇꯞꯅ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯇꯤꯜꯂꯝꯕ ꯑꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯂꯥꯛꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯑꯩ ꯍꯦꯛꯇ ꯂꯩꯇꯥꯏꯅꯖꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯏꯕꯨꯡꯉꯣ ꯇꯥꯎꯖꯔꯦꯝꯕ ꯂꯩꯀꯥꯏꯒꯤ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗ꯭ꯔꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯤ ꯃꯗꯨꯗꯤ ꯂꯩꯀꯥꯏꯒꯤ ꯁꯟ ꯄꯨꯝꯅꯃꯛ ꯃꯨꯁꯤꯟ ꯃꯨꯅ ꯀꯥꯍꯠꯂꯦ ꯍꯥꯏꯔꯒ ꯃꯊꯪ ꯇꯨꯗꯨꯅ ꯁꯤꯔꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯊꯤꯒꯠꯂꯨꯕ ꯃꯇꯝꯗꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯕꯨ ꯑꯩꯈꯣꯏꯅ ꯐꯥꯔꯕꯒꯤ ꯇꯨꯡꯗ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯕꯗ ꯁꯟ ꯁꯤꯗꯨꯅ ꯁꯟ ꯍꯥꯠꯍꯜꯂꯤꯕ ꯑꯁꯤ ꯏꯕꯨꯡꯉꯣ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯏꯕꯨꯡꯉꯣ ꯇꯥꯎꯖꯔꯦꯝꯕꯅꯅꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯋꯥꯐꯪꯅꯔꯨꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕꯅ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ ꯃꯁꯤꯗꯒꯤꯗꯤ ꯇꯥꯎꯖꯔꯦꯝꯕꯅ ꯃꯌꯥꯝꯗ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯂꯕ ꯃꯍꯩ ꯍꯩꯖꯕ ꯑꯃꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯩꯖꯔꯤꯕ ꯃꯍꯩ ꯑꯁꯤꯗꯤ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯑꯣꯏꯕ ꯃꯍꯩꯅꯤ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯕ ꯅꯠꯇ꯭ꯔꯅꯦ ꯑꯩꯅ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯀꯣꯛ ꯆꯤꯛꯄ ꯑꯃꯗꯤ ꯑꯇꯩ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯂꯩꯊꯨꯡ ꯇꯤꯟꯊꯨꯡ ꯀꯣꯛꯍꯟꯕꯤꯔꯤꯕꯗꯨꯕꯨ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯝꯗꯧꯅ ꯃꯌꯥꯝꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯃꯑꯣꯡ ꯎꯕꯤꯔꯣꯏꯗ꯭ꯔꯅꯦ ꯑꯗꯨꯝꯅ ꯇꯥꯎꯖꯔꯦꯝꯕꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯍꯜ ꯑꯃꯅꯁꯨ ꯍꯣꯏꯅꯦ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯂꯥꯏ ꯁꯥꯟꯅꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯂꯥꯏ ꯁꯥꯟꯅꯕꯗꯣ ꯎꯍꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯧꯕꯗꯗꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯏꯔꯦꯟꯖꯅ ꯂꯥꯇꯦꯜ ꯑꯃ ꯄꯥꯏꯔꯒ ꯇꯨꯔꯨꯠꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯂꯥꯏ ꯁꯥꯟꯅꯗꯦ ꯇꯥꯛꯄꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯃꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯇꯥꯎꯖꯔꯦꯝꯕꯗꯤ ꯏꯃꯨꯡꯗ ꯀꯩꯗꯧꯕꯤꯔꯝꯂꯤꯕꯅꯣ ꯏꯄꯜ ꯑꯩꯁꯤ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯖꯔꯝꯕꯅꯤ ꯑꯗꯨꯒ ꯆꯥꯛꯆꯥ ꯇꯣꯛꯂꯒ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯤꯉꯩꯗ ꯃꯌꯥꯝ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯣꯏꯗꯕ ꯉꯥꯡꯕ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯑꯍꯤꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯁꯤꯗ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯃꯍꯥꯛꯅ ꯈꯨꯜ ꯑꯁꯤꯗ ꯄꯔꯞ ꯂꯥꯛꯂꯦ ꯍꯥꯏꯔꯒ ꯏꯕꯨꯡꯉꯣꯗ ꯕꯗꯅꯥꯝ ꯄꯤꯕ ꯌꯥꯕ ꯅꯠꯇꯦ ꯂꯩꯀꯥꯏ ꯄꯥꯜꯂꯤꯅ ꯐꯔꯦ ꯅꯪꯁꯨ ꯆꯥꯛ ꯀꯠꯊꯣꯛꯍꯧꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯌꯥꯝꯅ ꯕ꯭ꯔꯖꯂꯥꯜꯕꯨ ꯄꯨꯈꯤꯅꯅꯕ ꯍꯣꯠꯅꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯕ꯭ꯔꯖꯂꯥꯜꯅ ꯃꯍꯥꯛꯄꯨ ꯐꯥꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯣ ꯐꯠ ꯀꯟꯊꯣꯛꯏ ꯑꯗꯨꯒ ꯇꯥꯎꯖꯔꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯃꯁꯥ ꯅꯛꯅ ꯍꯥꯏꯔꯛꯏ ꯇꯥꯎꯖꯔꯦꯝꯕ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯄꯪꯂꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯅ ꯈꯪꯗ꯭ꯔꯕꯁꯨ ꯑꯩ ꯑꯃꯗꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯅꯍꯥꯛꯅ ꯂꯩꯀꯥꯏ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯊꯃꯥꯏꯁꯜꯂꯕꯁꯨ ꯑꯃꯥꯏꯕ ꯑꯩꯈꯣꯏꯗꯗꯤ ꯀꯔꯤꯝꯇ ꯆꯪꯉꯣꯏ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯃꯨꯠꯂꯝꯗꯥꯏꯒꯤ ꯊꯥꯎꯃꯩ ꯍꯥꯏꯕꯗꯨꯅꯤ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯁꯣꯏꯗꯅ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨ ꯅꯁꯥ ꯉꯥꯛꯊꯣꯛꯆꯅꯅꯕ ꯍꯣꯠꯅꯧ ngasi nahakna maram moiraga aibusu athiba mingset ama phangbaga loinana ai khullasidagi tanthokadori adubu nang masimade khangu aina khullasidda leitrabasu kari torokpaga haibado nahak yengu apangba khunja singa sibudi ai warauti adubu khunja singa sibu apangba siriba nangbudi aina lemna khak tharoi ai barjalal adumna ingonda tangka tawgadaba nati chatlu mana ngamba thabak jengnaba haibadoni aigi ikuta maithidaba nangna aingonda nasong phanduna ngangadab nati tawningba tawjarao nakhoi gumba amaiba kaya loisinba ngamanaba aingonda thongna lei chatlu asumna tawjiremba amati barjalalna murum lewa khara ngangkhatna tuna sandarabagi tungda barjalalna amaiba tawjirembada munni yengamnaga mahak sumangda leiriba mayam adugi manakta sangchillaktuna mayamna aibu thajabirabanina ai khullasi thadoktuna ngasiba haujimak chatkhagani aduga mayamda aina hajiramgadabadi khullasi da tarokadoriba thabak thoromsing ngasidi ngasigi salsiriba adagi hendok thedokna tarokadoriba ngaktani mayamna thajabiriba amaiba tawdirembana mayambu kadai phawba kanba ngambage haibado yengbiro
mahanga tawrokpa thabak khodimakta mahakna su kanba sagani aduga mahakna su mi hatkani phare mayamna aibu thindokpagi mathau tadi aina khangna khullase toktuna khagani khulasina awaba taraklaba amadi aibu ningsang biraklabadi thangnaba khulda ai lei haibase kawbiganu ai chachare asomna haram laga amaibar barjalal thonga lomda parap mayamge mamang thaduna chakkhri aduga mahak khungang adugi wangwada tagadoriba turel ado landuna adumak chakkhri amaibar barjalana haram liba wafam tuta mayamsu kharati chingnaba phawi masidagi di mayam do mathang amaibar tawdri rembagi yumdagi loina hanakhri tanja adumakta amaibar tawdri rembagi sumang lomda mana ngasai thadokkiba lin achouba amuba ado marai taduna sangsil-lai aduga maninglomda handuna chakkhri tawriba ado amaiba tawjure mana su ubodagi mahak thongado parap lonsallaga maninglomda parap lai asumna mahangna maninglomda parap laklaga mahangna thadokkiba limu achouba aduga wari watai sangaduna ngasigi nangi thabak katai pauba pangthoklame haiduna laitainaduna leiringai ngasai amaiba barjalalbu porakkiba khunja sing adugi maraktagi khunja nupa amana amaiba tawdrirembabu singnabadagi mahak leitha hori aduga tawdrirembagi yum tamna mahanga lakpadadi yum adugi maninglomda maigi maingal ubada natana murum khara sonbagi mantra sonbagi makhon tari adamna kanagumba ama wari sanabagi lewa mantra sonbagi makhol taba aduda mahak maninglomda parap lai asomna mahangna parap lakpadadi yumgi maning aduta thangoi ama thalaga leirami aduga manak adaida kana amatadi leiramdi masidagi amaiba tawdrirembagi mahana lai thanaramba jaga aduda sangsilakliba nupa aduna kanamtadi leiti lati lamadi thali mafam asida tawdrirembana lai thanaramba soidana oiramgani asomna mahangna kulei leiduna jinglingai mahaki matungda karigumba khonjel lama tai brek lawbagi makhol tarakpa aduta nipa aduna tunglomda satlaithokuna jinglubadadi musim muna chauna phallaba limu amana mangonda munna jengduna leiribado mahak uri madu ubadagi nupa aduna khangduna yamna kanna lawke torokpadadi limu aduna chongsillaktuna mahaki mamai amadi makok umsinkhri aduma tawbadu nupa do phrang songi masidagi ti lin amuba aduna nupa adupu pumjo josankhri masidagi di nupa adupu sinanapa haiduna marai taduna manungda prok nei khaiduna nupa do hatokli nupa adusu lingi babuknung adutta sor phungatuna matek tektuna yamna wana sikhi adumma tawba hek loibaga amaiba tawjuremba parap thorakle arduga ai nangna tawriba thabak ado yamna soirabani aina chiklaga damak halo haraka kademta yosallibano salu mamang asidagi khara chatlaga leiriba torelada wathoklu aduga thuna yana aigina ka lakadabani haujik ahingi matam wasallagdabani adumna hairakpadu lilado khunglei thuna yamna yangna satkhri masidagi di mahangna amaiba tawdrirembagi yumadugi manaktagi khara laptakna leiriba turel aduda mahangna yosankhiba khuladugi nupa adubu wathoktuna thanamle aduga mahak mafam marutagi amaiba tawdrirembagi manaktamna khunglei thuna amuk laktuna amaiba tawdrirembagi manakta leirari masidagi di amaiba tawdrirembana phare haujikti nahaki mathau loirabanina nahak nahan phamda haloko aina kalliba polam cheram singa se phanglo asomna hairaga mahana kalliba polam cheram singa do amuba sauraba lil aduda pijari aduma tawrobagi tungda haujikti lil ado tamna pakthakiduna hanagumna asaba lil ama onkhri masidiki amaiba tawdrirembana lil ado parap thudikpa amati nekhaiduna pulamak sugairabagi tungda mahaki pukri tuda amuk thadakhri adumna punamak loirabagi tungda amaiba tawdriremba do mahak chaksangdomda parap changaktuna saising tinanaba honari adubu leikai khul adudati yamna kanna kapna launaba amadi sansi khibagi mathwai nungai tabana pik thanaraba prajasing aduna kari kamdongma tawribano amaiba barjala se phattida haiduna ngangnaba amadi khara amana amaiba barjalana hairaliba ado sumgidaba mali haiduna khanaba kaya amasu yawnari asumna tawduna haujikti amaiba tawdriremba mahaksu chakcha tolabagi tungda phamungda changsanduna tumduna leikhri aduga nakal amadana khunja sing adusu matam thengjal laklaba adudati makhoisu magi phamungda tumba changnakhri somdana kamdauri amaiba barjalal asum lakpana
ꯈꯨꯜ ꯑꯃꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯇꯥꯟꯅꯅꯕ ꯀꯧꯔꯛꯏ ꯑꯁꯨꯝꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯒ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯧꯔꯨꯕ ꯑꯗꯨꯗ ꯅꯤꯄꯥ ꯑꯃ ꯊꯣꯛꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯤꯄꯥꯅ ꯑꯣꯖꯥ ꯑꯁꯤꯕꯨ ꯑꯃꯥꯏꯕ ꯄ꯭ꯔꯖꯥꯂꯥꯜ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯅꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯕꯨ ꯈꯪꯂꯤꯕꯅꯣꯅꯦ ꯑꯣꯖꯥ ꯑꯩ ꯈꯣꯏꯔꯝꯖꯔꯤ ꯑꯣꯖꯥ ꯑꯩꯕꯨ ꯀꯔꯤꯒꯤ ꯈꯪꯕꯤꯗꯕꯅꯣ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯂꯥꯏꯑꯣꯡ ꯑꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯕ ꯃꯇꯝꯗ ꯑꯣꯖꯥꯅ ꯑꯩꯕꯨ ꯊꯦꯡꯅꯕꯤꯕꯗꯒꯤ ꯑꯣꯖꯥꯅ ꯑꯩꯕꯨ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯂꯥꯌꯦꯡꯕꯤꯈꯤꯕꯗꯣ ꯑꯃꯥꯏꯕ ꯈꯨꯗꯤꯡꯃꯛꯅ ꯑꯩ ꯑꯁꯦ ꯐꯔꯔꯣꯏ ꯑꯣꯏꯔꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯔꯕ ꯃꯇꯝꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥꯅ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯅꯃꯛ ꯌꯣꯝꯁꯤꯟꯕꯤꯗꯨꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯟꯅꯕꯤꯗꯨꯅ ꯂꯥꯌꯦꯡꯕꯤꯔꯛꯈꯤꯕꯗꯨꯕꯨ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥꯗꯨ ꯏꯕꯨꯡꯉꯣ ꯅꯪ ꯑꯣꯏꯔꯦꯀꯣ ꯑꯧ ꯃꯥꯅꯤ ꯑꯣꯖꯥ ꯆꯪꯍꯟꯕꯤꯔꯛꯑꯣ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯃꯥ ꯍꯣꯏꯁꯨ ꯀꯧꯊꯣꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯉꯥꯏꯈꯣ ꯅꯈꯣꯏꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯐꯝ ꯑꯃꯠꯇ ꯂꯩꯇꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯍꯧꯕꯗꯥꯏꯅꯦ ꯑꯣꯖꯥ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯂꯧꯎ ꯁꯤꯡꯎꯒꯤ ꯂꯩꯖꯔꯝꯕꯅꯤ ꯂꯧ ꯎꯕ ꯑꯗꯨꯗ ꯂꯥꯏꯑꯣꯡ ꯇꯤꯜꯂꯣꯛꯄ ꯇꯧꯈꯤꯕꯗꯒꯤ ꯑꯣꯖꯥꯒ ꯊꯦꯡꯅꯖꯕꯅꯤ ꯂꯧ ꯎꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯖꯔꯤꯕꯅꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒ ꯊꯦꯡꯅꯕ ꯃꯐꯝ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯅꯠꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝꯗꯤ ꯃꯐꯝ ꯑꯁꯤꯗꯅꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯁꯤꯕꯨ ꯀꯝꯗꯧꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯅꯤꯄꯥ ꯑꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯃꯁꯤꯗꯒꯤꯗꯤ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯑꯃꯥꯏꯕ ꯇꯥꯎꯖꯔꯦꯝꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯑꯩ ꯃꯁꯛ ꯈꯪꯏ ꯃꯍꯥꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯅꯤ ꯃꯍꯥꯛꯅ ꯉꯝꯗꯕ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯃꯍꯥꯛꯅꯕꯨ ꯇꯧꯒꯦ ꯈꯟꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯁꯥꯊꯤ ꯁꯥꯊꯤꯕ ꯊꯕꯛ ꯐꯥꯎꯕ ꯏꯂꯥꯏ ꯂꯥꯏꯅ ꯉꯝꯕꯅꯤ ꯃꯍꯥꯛꯅ ꯉꯝꯂꯤꯕ ꯍꯥꯏꯕꯕꯨ ꯃꯉꯣꯟꯗ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯔꯕ ꯐꯥꯎꯕ ꯃꯁꯥꯗ ꯃꯩꯁꯥ ꯑꯃꯠꯇ ꯐꯪꯍꯟꯗꯅ ꯄꯨꯡ 2-3 ꯂꯩꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯃꯩꯅ ꯐꯥꯎꯕ ꯆꯥꯛꯎ ꯌꯥꯗꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯒꯠꯈ꯭ꯔꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯕꯨ ꯄꯤꯖꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯃꯈꯣꯏꯁꯨ ꯆꯥꯛ ꯆꯥꯊꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄ ꯑꯃꯗꯤ ꯑꯃꯥꯏꯕ ꯕ꯭ꯔꯖꯂꯥꯜꯅ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯗ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤꯕ ꯑꯗꯨꯒ ꯇꯥꯎꯗ꯭ꯔꯤꯔꯦꯝꯕꯅ ꯃꯈꯥ ꯇꯥꯅ ꯈꯨꯜ ꯑꯗꯨꯗ ꯀꯩꯗꯧꯔꯛꯀꯗꯧꯔꯤꯕ ꯍꯥꯏꯕꯗꯨ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯈꯪꯃꯤꯟꯅꯔꯁꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ